Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi mulogbirasi struggle taruk suba tangka loya nungsiribani thoibibu karigi su nungsiroi kana leraktraba magi lambi uraktraba matamda thoibine mahakidi lamjing mera oizaribani adubu palefam khangdaba loya gi pukningni apai balai chilgombani loya ayugi coaching loiram laduna mahaki kada changlai loya family rocky chair aduda seasonary smoke ayuk angan baduda matau adu wakalaruba amadi khalli takpani thoiba tapna changsilai thoibana loyabu mahaki hek pokmina jaba mayamba makni haina khallibani ronald amadi leondi supnatagi thoibaga lemina naba haina yumaduda thamkibani ronald amadi leon su loyana yadaba thabak amatta tawzabanati yumadugi hek nakanda chawna sagatiba boarding ado ronald amadi leon ne yangsilibani thoiba loyagi sakta maduda wa kangthokpa sungamjadi tuminna ka aduda changlaktuna leptuna dumak lei kaurei tapna sir loya thakliba churup adu haifet chingkhatli aduga mamai adu leithoktabi khumlai kai leire kirup haizarei sir karigumba kharadang haizage sir aina si hayana sir na ibu phubirabasu ai karisu sauzaroi haido wado sadhayo aduga thoko sir aidi ima ipa nimak imitta urakpasu nachade kaithel adudagi sir na ibu yumsida bubirakhibani numit adudagi sir ba igi imit magna ubai surgumna lakcharakpani sir na igidi imani ipani pumnamakni sir aigi oina jabam nauti safamdi sir da oribani thoiba kaidoragene nangbo loya mami jejet wisili ngahaktang thoibagi wahi aduda ningsinglakli numit adugi thawdok yum adumaktadani yumyai adumaktadani mahaki mitmang maktadani mapa mamabu sakhangdaba sing aduna makokta nongmaina kapkiba loya angang nawa oiribana laujaba ngamda upu manung adudagi ahoba machet aduda sor tangkhai honduna yengjaribani khakna nokli nupa adusu mahaki apen phangkibada chentharakli king mama mapa anigi hakchangdagi machabu mifatta sing aduna udana ba haidana mama oibi mana lotpirami upu manung aduda mama bu araujakibani matam aduda mabu madom thanamli haiduna gyan taraklaba mikupta mama bu nusibagi maina chakibani mifatta sing adu thokrabada tumina upu manung adudagi thokjarei chahi mari manga da ngairiba loya mapagi nakta hana changsindi pale mama oibigi tingthokliba pampom aduda changsinduna hipjari konjari thawa yaudaba mama bu kaurei mama se ai tumninge gonbiyo paukum pirakte mama oibi masu karamna su pirakani mama oibi madi sangsari awaba pumba thadokrabani ngaihak mama gi pampom aduda monkhang pakhatba akiba pumba thadoktuna tumjarubani ahing nongai chabukni mama bu kaubada khumlaktrabada I singado muk urei mama ai hidak leiruge pabung galeramuko thuna lake ko ai masi haiduna mama hogi kada prap sangsinduna mapabungi wallettagi paisa chabuna malak thorei aduga hidak leibani haiduna amamba aduda kiba khangre chenthorei nongai chabuk aduda kanagi karamba dukano hanglamgadaba uraktri angan ba haiba adu ngali ba haibabu kaithelairimbi imagi sanglin aduda thaliba musibal amakhak changsilai tapna urei segaiba mafi marol setli pairi makutta bread amani tasinduna phamli madom kana yauda pikliba nawani leiramliba adu kari su haida changsinduna phammi loyasu kapkhatlai manakta leiriba angang adu tawfam khangdraba loya angang adubu makuttuna chingduna purei kappasu lepti angang adusu chingliba maika eduda chatli thembasu haijadabani loyadi adumakna kari su haida chingduna purakpani makhoi anina yumadu yorakpada leirami yumaduda thabak siduna leiba tagopal sinthari pirang phamlami mapai bungagi manak aduda kaurei loyana tagopal loyabu ubada gopalna loyabu jejet konsinki
Angang adusu makoigi makutta taramnani khanna mi paikhibani. Adubu leplari mahagi mitmang aduda konsinkhibani khanghauda haraubagi piga loinana. Kaplamba angang adusu lepkhre tawriba mataw aduda ngaktuni yengkhre. Ikhenglak aduda tariba ahalani aduda munna yengjari angang adusu. Loyasu mapa mama anigi thawa yaudraba hakchang aduda kolai mapagi masa nomduna haizarei. Se Babung, hidak phanglaktre dukan amata hanghaudre hogalo noi sumaina sum hipaga leigano law phamung doina tumlurase. Loyagi wahi aduda Gopal thamoi machet thokna kairi yengba ngamdre Loyabu mathada hena chetna konsinkre. Loya nangi imaga pabunga se ware haye pothajarasanu yetlarusi. Masi haiduna Gopal na Loyabu themjinbiri. Ta Gopal, ai ima yaudana ai tumoy, pabung yaudana su ai tumoy. Ta Gopal, ima bo hogdokpiyo, se pabung bo hogalo hayo. Maron phauba mapung marai phadriba angang oiriba Loyana Gopal gi purit puchingduna ningai tauri. Gopal numit adu Loya gi mapana sagatcharamba boarding macha adu da yarik ubani. Langna bagi makol adu da kaidorabano khanna changlaga yengluge khanna lakhibani. Khamliba gari sing amadi tauriba sabtra sing aduda jingnana changsinba ngamkhidabani. Upai thirakpada police station da line launaba honajabani. Ahing chabuk oibana line amata yakhidabani. Gari ama tuminna inthokduna police station da pau piba chatpada thoklamba thodokni. Khungangi lamdam oibana police station su lapna leibana matam aduk kuina changkhibani. Police ka loinana lakminaraba matam adudadi pumnamak loiramde investigation tawgatabagi mahi langnaribani. Gopalbu Loyagi mama mapa ani na sembirakibani. Adumakna Gopalna Loyagi mama mapa anigi aroiba mathau mangam pangthokibani. Pikliba Loya mama bu maina chukhidore khanglakpa mikopta kayarak chensinkibani. Gopalna yengba ngamda mamit khumjinbikibani. Mama moina maina chukhidore baba hogalo. Tengthari awaba karino khangjadraba Loyana Phangli mama bapa kaina bagi maichak. Gopal hangludi thoibabu kanano karino tauriba uriba singaduna. Adugi wakal changkidabani mangumba thodokni uriba tariba singadu. Thoiba mahaksu Loyagi matung koin inaduna laikibani numit adudagi. Mathau mangam loikraba khara nemtharaklaba matamda thoibagi machin hangkibani. Kana laitre mahakkidamak khangkrabada Loya amadi thoibabu mama mapa sakna Gopal na yolakpani. Piklingai sanaminaki Loya amadi Thoiba. Phubigi Loyagi asawba mikup khoding Thoibabu masing khangda. Thoiba mahakkidamak phunakiba Loya mahakna mahakkidamak thauna fana lepkibani mayamba amagum. Loyagi minaini Thoiba nangde hairakpa mi pumnamak lepna tharakkidabani piklingaidagi hauna. Mahakna phubadi yai mitopna Thoibada mamitna kana yengba phau yakidabani. Piklingai budi phattaba oibana direct laisu tamu haiba yakidabani Thoibadi. Loya thangmaibangi bara amada thamduna Gopalna mahakbu mahai masing matik chana tamhalakibani. Achangba sel pumba Gopalna honakibani. Loyana pakang khazik pharakpa matam mapana thambiramba boarding ado Gopalna tek tawbagi mathakta maching phattaba Loyana senarakibani. Loyana yum thadoklamdai Thoibani yum aduda matom leiba nungaite haiduna Ronald amadi Leon bu thamkibani. Boarding adubu yengsinaba oina makhoi anisu mama mapa masak khanglakpa macha amata nate. Thoiba chakhumgi thabak asi piklingaidagi yamna hairakpana Loyagi apam pamda phajana khangi haiduna Gopalna Thoibabu luna chana tawjirakibani. Mama mapa anina thambiramba property pumnamak Loyagi mamingda panbirambana Loyana hanagi boarding adugi mathakta mapa ibungona pamjarambagi matung ina school ama lingkhatkibani. Mapagi apamba khangmana ozagi line da chatningbagi degree kaya tankibani. School aduna aphaba maming chatpa Manipurda khwaidagi top ta leiba school adu Loyagi school na oihaningkibani. Mapana pamjaramba manglan adu mangphaunanaba honnabada aphaba phattaba thida khudimak thengnaribani. Kana amagi struggle manaba nate. Mayamna sathi mathauna lei haiduna sar kaukiba aduna Thoiba mahaknasu Loyada sar kauba hainakibani. Tarai Thoibagi khonjel.
Sir. Sir. Manglan amada layruba loya gyan lai. Thoiba. Sir. Itay mathirase. Thoibagi wari amata takidrabani manglan amada layrubana tarai aroibagi wahai itay mathirase. Karino Thoiba, nang nangang dubo? Sir, itay mathirase. Itay mada ima sakna nauti sajage. Khalai mikup aduda mahakti telaba matam kharakak oirabasu mapa mamagi minungsi phanglakibani. Adubu Thoibadi phangjarakpa natte. Adumakna tapna paukham pirai. Khanase. Sir, khanase nati Tagopal dai haige. Sargi khangnaba nupi leirabadi Tagopal da hainaba chatlanse. Tagopal su thoro hairase. Kuimankhre mana ada leithokrise. Thoiba, sir na khangna tawgani. Kuiraroi. Chalo, nathau tawruro. Thoiba tumina dumak thokre loya gi paukham aduda. Loya Thoiba thokrabada ngihak wakhal tawi. Aduga mobile adu laukthokduna Thoibida call tawjarei. Hello, Thoibi. Taye. Nangbu thabaga chatrabo. Loishinba horakadore. Thoibi, dadana ngarang haibado nang yarabo. Yare. Aduda ai loishinba loiraga call torake. Hoi. Ado unabado kaida unasige. Adubu aina khangbra. Khoi Thoibi se ai khakta yengjaningi. Kanamta nuhanba pamde. Aduna kaidana fane. Matang chadana khamba laiba. Aduda Thoibi se washroom dan ta janguge. Yaroi. Ta seba kuiroiba. Yaroi haibani. Nangsu atai matamda ningai tawo. Si matamdadi awaba khraga khangnase. Yaroi. Pusilaga changu. Da semi Thoibi amuk tawrakeba. Hoi. Adugane amuk tawrauko. Loya Thoibi call thamkrabada pung yenglai. Taramathoi taramle thenglamle school chatnaba loisilai. Meeting amasu tawgadawribani. Thoibi unaram matung malomgi school adu mahak masa oina direct chalage haina lepkhri. Loya su school yaure class ama changlamlaba matung mahaki kada lai. Call tawrei Thoibida. Hello, da. Thoibi. Da, kay haige ay office ta lai. Oh, wari sanaba yaroidro. Thoibi tasing office tani leiriba do pala du khumjali mut ngahaktang thami aduga hairei. Case ase araibo oiroi loiraga hairage hauski oina di chatpiro. Nupa adusu Phani madam. Thoibi mut adamo hangdoi kaurami phone aduda. Hello, Thoibi. How? Da, tayi. Ngasai de kaurise khumdaba duga. Da, Thoibi singthaubani. Nangbodo hairamu yadraba. Sorry. Nangbu husi kaidoramiba. Che masum yenglambani. Kaiche. Kaisnate dada. Thoibi. Nongmatasu nang kaidori kari honari. Nongmata dada haidi karigino. Kaistaude. Thoibi karimta tawdiye thabak macha ama khak tawi. Hoine. Adu kari thabak noba dada di haibe yadabro. Yai, matang matam charakanda soidana haige. Hozikti. Kitang thumaliye. Aduda chak charakbro. Chare. Kay hinjang charaiba. Hauti. Uti thongba chare. Kaygi hautriba. Adubura. Ekoi Thoibina thongdabagi. Chintiba. Haima. Asingkini. Ekoi Thoibina thongadi dadada hautabam talairo. Asingbagisu nangbu ti thongba haibrane. Haiye. Thazade. Nongmada chak thongisu tade aduga kamaina hairiba. Ho adu eragana thabakna uluro. Hoine. Thoibi nangna sangba numit amada ibani unaba thoklabadi uti thongba poro dada sagi nangi namangda. Ngamgadrane? Ngamni miyam chabige. Aduedi porake. Thoibi dadadi kauri. Dadado malomda chatkadabani chathogige. Nangsu halakpada gari do tapna thawraga halauko.
ꯍꯣꯏ ꯗꯗꯥ. ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯗꯥꯗ ꯍꯥꯏꯔꯛꯀꯗꯕ. ꯃꯥꯂꯣꯝꯒꯤ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯊꯣꯏꯕꯤꯒꯤꯅꯤ. ꯂꯣꯌꯥ ꯃꯁꯥꯗꯤ ꯊꯣꯏꯕꯤꯒꯤꯅꯤ ꯈꯪꯖꯕ ꯅꯠꯇꯦ. ꯑꯗꯨꯃꯛꯅ ꯊꯣꯏꯕꯤꯅ ꯑꯔꯣꯠꯄ ꯂꯩꯇ ꯇꯝꯖꯔꯤꯕꯅꯤ. ꯐꯣꯟ ꯊꯝꯅꯈ꯭ꯔ ꯃꯇꯨꯡ ꯊꯣꯏꯕꯤ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯀꯣꯜ ꯇꯧꯔꯛꯏ. ꯍꯜꯂꯣ, ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯜ. ꯃꯦꯗꯥꯝ, ꯇꯥꯛꯄꯤꯌꯨ.